ꯋꯥꯔꯤꯁꯤ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯖꯒꯦ ꯃꯗꯨꯗꯤ ꯋꯥꯔꯤꯁꯤ ꯃꯃꯨꯠ ꯇꯥꯅ ꯃꯨꯟꯅ ꯇꯥꯕꯤꯗꯕ ꯂꯤꯁꯅꯔꯁꯤꯡꯅ ꯆꯃꯝꯅꯕ ꯑꯃ ꯊꯣꯛꯂꯤ ꯂꯤꯟꯗꯥꯒ ꯂꯨꯍꯣꯡꯂꯒ ꯀꯃꯥꯏꯅ ꯂꯥꯏꯖ ꯑꯣꯏꯔꯝꯃꯤꯅꯣ ꯍꯥꯏꯕ ꯀꯃꯦꯟꯠꯁꯤ ꯃꯌꯥꯝ ꯌꯥꯎꯕ ꯊꯦꯡꯅꯖꯔꯦ ꯃꯁꯤ ꯑꯃꯨꯛꯀ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯑꯩꯁꯨ ꯆꯃꯝꯅꯕꯗꯣ ꯀꯣꯛꯅꯕ ꯋꯥꯐꯝ ꯈꯔꯇꯪ ꯍꯥꯏꯖꯒꯦ ꯋꯥꯔꯤꯁꯤ ꯔꯣꯀꯤꯅ ꯂꯥꯏꯖ ꯍꯥꯠꯀꯦ ꯇꯧꯕꯗꯒꯤ ꯂꯣꯠꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯤ ꯅꯠꯇ꯭ꯔꯒ ꯁꯤꯗꯦ ꯍꯥꯏꯅ ꯆꯤꯡꯅꯍꯟꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯩꯔꯥꯕꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯁꯦ ꯍꯧꯕꯅꯤ ꯔꯣꯀꯤꯅ ꯃꯥꯒꯤ ꯃꯔꯥꯜꯗꯣ ꯅꯤꯡꯁꯤꯡꯂꯒ ꯀꯞꯆꯕꯒꯤ ꯁꯤꯟꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯂꯤꯟꯗꯥꯅ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯂꯒ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯣ ꯄꯥꯎꯗꯝꯖꯕꯒꯤ ꯁꯤꯟꯗꯣ ꯑꯃꯨꯛ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯍꯌꯦꯡꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤꯀꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯁꯣꯟꯕꯗꯣ ꯃꯩꯔꯥꯕꯒꯤ ꯂꯨꯍꯣꯡꯕ ꯂꯩꯕꯅ ꯃꯇꯣꯝꯇ ꯆꯥꯛꯅ ꯁꯣꯟꯖꯕꯅꯦꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯧꯈ꯭ꯔꯗꯤ ꯃꯩꯔꯥꯕꯒꯤ ꯍꯥꯏꯗꯤ ꯃꯩꯔꯥꯕꯒꯤꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯈ꯭ꯔꯅꯤ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯃꯩꯔꯥꯕꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜꯗꯣ ꯈꯟꯕ ꯌꯥꯔꯔꯣꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯎꯠꯄꯅꯦꯕ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤ ꯑꯣꯏꯈ꯭ꯔꯒ ꯂꯥꯏꯖꯒꯤ ꯀꯨꯟꯗꯣ ꯂꯦꯡꯕꯒꯤ ꯁꯤꯟꯗꯣ ꯍꯧꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯤꯁꯤꯅ ꯃꯌꯥꯝꯗ ꯄꯥꯈꯣꯡ ꯑꯣꯏꯅ ꯀꯩꯅꯥꯔꯁꯦ ꯀꯅꯥ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯡꯇꯛꯅꯍꯟꯕꯅꯤ ꯃꯁꯤꯗ ꯂꯤꯟꯗꯥ ꯂꯨꯍꯣꯡꯉꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯑꯝꯇ ꯌꯥꯎꯗꯦ ꯁꯨꯞꯅꯇꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯩꯔꯥꯕꯒ ꯂꯨꯍꯣꯡꯂꯤꯕꯁꯦ ꯂꯤꯟꯗꯥꯔꯥ ꯂꯥꯏꯖꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯈꯜꯍꯟꯕ ꯈꯛꯇꯅꯦꯕ ꯑꯗꯨꯒ ꯃꯥꯔꯛꯁꯦ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯂꯥꯏꯖꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯤꯡꯉꯛꯏꯅꯣ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯃꯇꯦꯛꯇꯨꯃ ꯑꯗꯨꯒ ꯀꯃꯥꯏꯅ ꯃꯩꯔꯥꯕꯒ ꯂꯨꯍꯣꯡꯉꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯋꯥꯔꯤꯗꯨꯗ ꯔꯣꯀꯤꯅ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯋꯥꯔꯤ ꯃꯇꯦꯛꯇꯨꯗ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯔꯕꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯃꯌꯥꯝꯅ ꯑꯃꯨꯛ ꯀꯟꯅ ꯇꯥꯕꯤꯌꯨ ꯍꯧꯖꯤꯛ ꯋꯥꯔꯤꯁꯤ ꯃꯈꯥ ꯄꯥꯊꯣꯛꯆꯔꯛꯂꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯂꯝꯗ ꯏꯪꯅ ꯃꯦꯡꯅ ꯐꯖꯕꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯃꯦꯔꯥ ꯊꯥꯒꯤ ꯑꯌꯨꯛꯅꯤ ꯂꯥꯡꯕꯟ ꯅꯨꯡꯁꯥ ꯅꯦꯝꯈꯤꯗꯨꯅ ꯈꯣꯡꯗꯣꯏꯔꯛꯄꯤ ꯃꯍꯥꯛꯅꯤ ꯏꯆꯤꯛ ꯆꯤꯛꯏ ꯑꯌꯨꯛꯇꯣ ꯎꯟꯍꯤ ꯆꯦꯟꯕ ꯃꯥꯂꯪꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯠꯂꯤ ꯃꯇꯟ ꯇꯜꯂꯕ ꯀꯣꯔꯧꯁꯨ ꯂꯦꯡꯊꯣꯔꯛꯂꯤ ꯄꯥꯡꯐꯗ꯭ꯔꯕ ꯁꯤꯟꯊꯥꯒꯤꯗꯃꯛ ꯑꯣꯟꯊꯣꯛꯅꯁꯨ ꯇꯟꯈ꯭ꯔꯕꯣꯏ ꯆꯤꯡꯂꯣꯟ ꯑꯅꯤꯒꯤ ꯀꯥꯔꯛꯇꯒꯤ ꯃꯆꯤ ꯂꯦꯡꯅꯤꯡꯒꯨꯝ ꯂꯦꯡꯅꯤꯡꯗꯒꯨꯝ ꯄꯟꯗꯨꯅ ꯂꯩꯔꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇ꯭ꯔꯦꯗꯨꯗ ꯃꯁꯥ ꯄꯥꯇꯛ ꯋꯥꯡ ꯆꯥꯎꯔꯕ ꯒ꯭ꯂꯥꯁ ꯑꯃꯗ ꯁꯪꯒꯣꯝ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯤ ꯃꯌꯥꯏ ꯋꯥꯏꯔꯞ ꯆꯥꯎꯕ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯩ ꯔꯥ ꯑꯃꯗꯤ ꯆꯥꯅ ꯊꯛꯂꯕ ꯈꯔ ꯍꯥꯞꯇꯨꯅ ꯇꯐꯤꯡ ꯇꯐꯤꯡ ꯆꯪꯂꯛꯏ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯇ꯭ꯔꯦꯗꯣ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜꯗꯨꯗ ꯅꯤꯡꯊꯤꯖꯅ ꯊꯝꯈ꯭ꯔꯦ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯗꯣ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯝꯂꯒ ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯑꯉꯧꯕ ꯀꯔꯇꯦꯟꯗꯣ ꯐꯠ ꯍꯥꯏꯗꯣꯛꯏ ꯃꯥꯂꯪꯕ ꯃꯥꯁꯨ ꯃꯥꯒꯤ ꯂꯝꯕꯤ ꯄꯤꯔꯕꯗ ꯍꯧꯅꯔꯨꯕ ꯇꯧꯗ ꯂꯤꯠꯁꯤꯟꯗꯨꯅ ꯀꯥ ꯁꯤꯟꯕ ꯊꯨꯡꯅ ꯂꯤꯔꯤ ꯂꯤꯔꯤ ꯁꯤꯜꯂꯛꯂꯤ ꯂꯣꯏꯅ ꯂꯣꯏꯅꯅ ꯀꯣꯔꯧ ꯃꯥꯁꯨ ꯂꯤꯠꯁꯤꯜꯂꯛꯇꯨꯅ ꯃꯉꯥꯜ ꯄꯤꯔꯔꯦ ꯍꯧꯖꯤꯛꯇꯗ ꯂꯥꯏꯖ ꯃꯃꯤꯠꯇꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯄꯥꯡꯂꯛꯏ ꯍꯦꯛ ꯄꯥꯡꯕꯁꯨ ꯉꯝꯗ ꯉꯥꯏꯍꯥꯛꯇꯤ ꯃꯃꯥꯏꯗꯣ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯔꯒ ꯂꯩ ꯃꯇꯧꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯇ꯭ꯔꯦꯗꯣ ꯇꯥꯞ ꯄꯥꯏꯗꯨꯅ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯏ ꯐꯃꯨꯡ ꯃꯆꯤꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯈꯪꯉꯥꯏꯔꯛꯏ ꯍꯧꯒꯠꯂꯣ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯔꯁꯦ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖꯗꯣ ꯃꯃꯤꯠ ꯃꯅꯥ ꯈꯪꯁꯤꯡ ꯁꯤꯡꯉꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯀꯩꯅꯣ ꯌꯥꯝꯕꯣ ꯄꯨꯡ ꯀꯌꯥ ꯇꯥꯈ꯭ꯔꯒꯦ ꯃꯥꯅ ꯄꯥꯈꯠꯂꯤꯗꯨꯒ ꯅꯨꯄꯥꯗꯨꯅ ꯊꯧꯁꯥꯗ ꯈꯨꯝꯂꯛꯏ ꯄꯨꯡ ꯇꯥꯅꯤꯡꯕ ꯇꯥꯈ꯭ꯔꯦ ꯁꯦ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯁꯤꯁꯦ ꯁꯪꯒꯣꯝꯁꯦ ꯏꯪꯈ꯭ꯔꯅꯤꯕ ꯇꯧꯔꯛꯂꯤꯕ ꯐꯤꯕꯝꯗꯨꯗ ꯂꯥꯏꯖ ꯏꯉꯥꯎ ꯉꯥꯎꯔꯤ ꯉꯔꯥꯡꯗ ꯂꯥꯛꯄ ꯃꯥꯅ ꯇꯧꯔꯤꯁꯤ ꯈꯜꯂꯨꯕꯗ ꯃꯊꯥ ꯁꯥꯅ ꯏꯁꯧ ꯍꯧꯔꯛꯏ ꯍꯧꯖꯤꯛꯄꯨ ꯁꯤꯒꯤ ꯃꯇꯝꯂꯣ ꯌꯥꯝꯕꯨꯡꯅ ꯉꯟꯇꯥ ꯍꯧꯒꯠꯂꯗꯤ ꯑꯩ ꯍꯧꯗꯣꯛꯄꯤꯔꯝꯕ ꯀꯩꯗꯧꯒꯦ ꯀꯩꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯗꯨꯛꯅ ꯀꯅꯥꯅ ꯊꯥꯗꯣꯏꯕ ꯑꯁ ꯃꯊꯟꯗ ꯇꯛꯁꯤ ꯁꯣꯜꯂꯤꯗꯣ ꯎꯕꯗ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯇꯞꯅ ꯈꯥꯡꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯗꯨꯛ ꯊꯥꯅꯕ ꯂꯧꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯥꯏꯁꯦ ꯑꯩꯅ ꯑꯣꯏꯔꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯕ ꯌꯥꯎ ꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯊꯣꯛꯑꯣꯕ ꯄꯨꯡ 9 ꯇꯥꯗꯧꯔꯤ ꯍꯤꯗꯥꯛ ꯃꯇꯝ ꯍꯦꯟꯈꯤꯅꯤꯀꯣ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖ ꯒ꯭ꯌꯥꯟ ꯂꯥꯛꯏ ꯍꯧꯖꯤꯛꯇ ꯚꯥꯞ ꯑꯣꯏꯔꯛꯏ ꯃꯩꯔꯥꯕꯅ ꯇꯥ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯔꯝ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯆꯦꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯕꯅ ꯋꯥꯗꯤ ꯉꯥꯡꯗ ꯉꯥꯡꯗ ꯇꯥ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯒ ꯋꯥꯁꯔꯨꯝ ꯔꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ
ꯃꯩꯔꯥꯕꯁꯨ ꯃꯇꯧꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯂꯒ ꯕ꯭ꯔꯦꯛꯐꯥꯁꯇꯣ ꯇꯦꯕꯜꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯊꯝꯃꯤ꯫ ꯂꯥꯏꯖꯅ ꯊꯦꯡꯂꯐꯥꯎ ꯀꯨꯝꯊꯔꯛꯇꯕꯗꯨꯗ ꯀꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯆꯥꯛ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯅ ꯄ꯭ꯔꯞ ꯑꯃꯨꯛ ꯀꯨꯝꯊꯔꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯊꯦꯝꯃꯨꯡꯗꯤ ꯃꯥꯕꯨ ꯎꯕꯗ ꯃꯃꯤꯠꯇꯣ ꯐꯩꯖꯩ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯗꯣꯏꯅꯣ? ꯍꯟꯗꯛꯇꯤ ꯑꯩ ꯉꯝꯃꯔꯣꯏꯀꯣ"꯫ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯅ ꯂꯦꯞꯇꯅ ꯄꯥꯎꯈꯣꯟ ꯁꯤꯕꯒꯤ ꯊꯦꯝꯃꯨꯡ ꯆꯥꯎꯔꯤꯕꯅꯤ꯫ ꯃꯗꯨ ꯈꯪꯕꯅ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯃꯤ, "ꯍꯥꯏꯔꯣꯏ, ꯑꯩꯒꯤ ꯀꯣꯐꯤ ꯑꯃꯗ ꯁꯦꯝꯃꯛꯑꯣ"꯫ ꯊꯦꯝꯃꯨꯡꯅ, ꯈꯪꯗ꯭ꯔꯦ, ꯃꯤꯒꯤꯗꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯁꯦ ꯅꯨꯄꯥꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯅꯨꯄꯤꯅ ꯆꯥ ꯄꯨꯁꯤꯜꯂꯛꯏꯅꯦ ꯍꯥꯏꯅꯩ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯅ ꯐꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯕ꯭ꯔꯦꯛꯐꯥꯁ ꯄꯨꯁꯤꯜꯂꯒ ꯄꯤꯖꯩ꯫ ꯖꯥꯠ ꯖꯥꯠꯅꯤ ꯇꯧꯔꯤꯁꯦ꯫ ꯃꯩꯔꯥꯕ ꯅꯣꯛꯂꯒ, "ꯃꯤꯅ ꯇꯧꯅꯕꯗ ꯁꯨꯝ ꯇꯧꯒꯗ꯭ꯔꯣ? ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛ ꯉꯥꯛꯇ ꯈꯜꯂꯒ ꯇꯧꯕꯗꯨꯅꯤ ꯅꯩꯕꯅ ꯍꯥꯏꯁꯦ꯫ ꯀꯥꯟꯅꯗꯦ ꯑꯗꯨꯋꯥꯏꯗ ꯋꯥꯊꯤ ꯉꯥꯡ ꯂꯩꯔꯅꯨ꯫ ꯀꯣꯐꯤꯗꯣ ꯁꯠ ꯄꯤꯔꯛꯑꯣ, ꯅꯣꯏ ꯅꯇꯩꯃꯁꯤ ꯍꯤꯗꯥꯛ ꯄꯤꯖꯔꯗꯣꯏꯅꯤ"꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯦꯝꯃꯨꯡ ꯃꯃꯤꯠꯇꯣ ꯃꯊꯛꯇꯒ ꯑꯣꯟꯈꯠꯂꯒ ꯁꯣꯜꯂꯤ꯫ "ꯉꯔꯥꯡꯗ ꯉꯥꯏꯔꯤ, ꯊꯥꯒ ꯐꯥꯖꯤꯜꯂꯛꯑꯗꯤ ꯑꯅꯣꯛ ꯑꯃꯨꯕ ꯃꯔꯣꯜ 11 ꯎꯞꯄꯣ ꯍꯥꯏꯕ ꯂꯩꯔꯦꯗꯅ ꯁꯤꯗꯤ"꯫ ꯇꯥꯟꯖꯥꯗꯨꯗ ꯂꯤꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯇꯥ ꯆꯪꯂꯛꯏ꯫ ꯃꯇꯧꯗꯣ ꯃꯩꯔꯥꯕꯕꯨ ꯊꯤꯔꯛꯄꯁꯨ ꯃꯥꯜꯂꯤ꯫ ꯃꯕꯨꯡ ꯂꯩꯔꯝꯕ ꯎꯕꯗ ꯍꯥꯊꯨ ꯆꯪꯁꯤꯜꯂꯛꯂꯒ, "ꯃꯤ ꯂꯥꯛꯑꯣꯌꯦ ꯌꯥꯝꯕꯨꯡ, ꯅꯪ ꯎꯅꯕ"꯫ "ꯀꯅꯥꯅꯣ? ꯃꯁꯛ ꯈꯪꯕ꯭ꯔꯣ"꯫ ꯂꯤꯅꯥ ꯈꯪꯗꯦ ꯍꯥꯏꯕꯒꯣ ꯃꯉꯛꯇꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯊꯛꯅ ꯈꯨꯝꯃꯤ, "ꯂꯤꯚꯤꯡ ꯔꯨꯝꯗ ꯐꯝꯍꯧꯕꯅꯤ, ꯆꯠꯂꯣ ꯏꯅꯝꯁꯤ ꯀꯨꯝꯃꯛꯇ꯭ꯔꯤꯉꯩꯗ"꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯤꯅꯥ ꯍꯥꯊꯨ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯍꯥꯏꯔꯝꯂꯤꯕ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯉꯛꯅ ꯃꯆꯟꯕꯨ ꯌꯦꯡꯂꯝꯂꯒ ꯆꯥꯛꯈꯨꯝꯗꯒꯤ ꯈꯣꯡ ꯍꯥꯟꯅ ꯊꯥꯡꯗꯣꯔꯛꯂꯤ꯫ ꯂꯤꯚꯤꯡ ꯔꯨꯝꯗ ꯂꯩꯍꯧꯏ ꯍꯥꯏꯔꯝꯕꯅ ꯀꯅꯥꯅꯣ ꯈꯪꯅꯤꯡꯕꯅ ꯇꯥ ꯆꯪꯂꯛꯏ꯫ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯁꯣꯐꯥꯗ ꯐꯝꯂꯝꯂꯤꯕ ꯃꯤꯁꯛꯇꯣ ꯎꯕꯗ ꯃꯩꯔꯥꯕ ꯏꯈꯪ ꯈꯪꯍꯧꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, "ꯂꯤꯟꯗꯥ"꯫ ꯂꯤꯟꯗꯥꯁꯨ ꯃꯩꯔꯥꯕ ꯂꯦꯞꯄꯒ ꯂꯩꯔꯤꯕꯗꯣ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯅꯣꯛꯃꯤ ꯇꯞꯂꯞꯅ ꯀꯧꯔꯛꯏ, "ꯑꯩ ꯂꯥꯛꯏꯌꯦ"꯫ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯣꯏꯗ꯭ꯔꯦ꯫ ꯏꯍꯣꯡ ꯍꯣꯡꯂꯝꯕ ꯁꯛꯇꯝ ꯎꯕꯗ ꯃꯩꯔꯥꯕ ꯉꯛ ꯆꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯂꯤꯟꯗꯥꯒꯤ ꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯊꯪꯅꯕ ꯁꯤꯡꯒꯜꯒꯤ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯔꯒ ꯂꯤꯟꯗꯥꯗ ꯑꯣꯟꯁꯤꯜꯂꯛꯏ, "ꯅꯨꯡꯉꯥꯏꯔꯤꯀꯣ"꯫ ꯅꯨꯡꯉꯥꯏꯔꯤꯌꯦ꯫ ꯕꯥꯔꯇꯣꯟ ꯇꯧꯔꯛꯇꯕꯅꯤꯅ ꯅꯣꯡꯉꯥꯟꯕꯗ ꯑꯣꯏꯅ ꯂꯥꯛꯑꯕ"꯫ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏ꯫ ꯃꯥ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯈꯪꯂꯁꯨ ꯂꯤꯟꯗꯥ ꯏꯆꯝ ꯆꯝꯅ ꯃꯈꯥ ꯇꯥꯔꯛꯏ, "ꯌꯨꯝꯁꯨ ꯊꯥꯗꯣꯛꯄ ꯌꯥꯗꯕꯅꯤꯅ ꯅꯪꯉꯣꯟꯗ ꯕꯥꯔꯇꯣꯟ ꯊꯧꯕ ꯂꯥꯛꯄꯁꯨ ꯉꯝꯍꯧꯗ꯭ꯔꯦ"꯫ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯔꯥꯕ ꯇꯞꯅ ꯅꯣꯛꯂꯒ ꯈꯨꯝꯃꯤ ꯃꯣꯡꯍꯥꯗ, "ꯑꯩꯁꯨ ꯋꯥꯈꯜ ꯑꯣꯏꯔꯨꯗ꯭ꯔꯦ"꯫ ꯈꯣꯝꯗꯣꯔꯛꯂꯤꯕ ꯄꯥꯎꯈꯨꯝ, ꯍꯥꯏꯗꯣꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯉꯁꯤꯃꯛꯁꯨ ꯂꯤꯟꯗꯥꯒꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯐꯥꯎꯔꯤ꯫ ꯆꯤꯝꯕꯥꯜꯗ ꯐꯅ ꯆꯥꯝꯗꯨꯅꯁꯨ ꯊꯃꯣꯏ ꯃꯥꯗꯤ ꯉꯁꯤꯃꯛ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤꯕꯅꯤ꯫ ꯏꯆꯝ ꯆꯝꯂꯕ ꯃꯥꯏꯊꯣꯡꯗꯣ ꯃꯈꯥ ꯇꯥꯅ ꯄꯨꯕ ꯉꯝꯃꯛꯇ꯭ꯔꯕꯗ ꯂꯤꯟꯗꯥ ꯈꯣꯟꯖꯦꯜꯗꯣ ꯈꯖꯤꯛ ꯑꯣꯜꯂꯒ ꯀꯧꯔꯛꯏ, "ꯃꯩꯔꯥꯕ"꯫ ꯃꯩꯔꯥꯕ ꯈꯨꯝꯗꯦ, ꯂꯤꯟꯗꯥꯗꯁꯨ ꯌꯦꯡꯂꯛꯇꯦ꯫ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯃꯥ ꯇꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯤꯟꯗꯥ ꯅꯣꯛꯃꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯑꯣꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯑꯩ ꯂꯥꯟꯈ꯭ꯔꯦ"꯫ ꯍꯥꯏꯔꯛꯀꯗ꯭ꯔꯥ ꯆꯤꯡꯅꯕꯅꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯗ ꯃꯩꯔꯥꯕ ꯂꯤꯟꯗꯥꯗ ꯌꯦꯡꯂꯛꯏ꯫ ꯍꯧꯖꯤꯛꯇ ꯂꯤꯟꯗꯥ ꯊꯃꯣꯏꯗꯨ ꯄꯦꯠꯊꯔꯛꯂꯦ꯫ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯃꯤꯠꯆꯤꯅ ꯌꯦꯡꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯃꯥꯒ ꯃꯤꯠꯆꯥꯟꯅꯕ ꯐꯪꯈꯤꯗꯕ ꯀꯨꯏꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯋꯥꯡꯂꯕ ꯄꯜ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯕꯤꯔꯛꯂꯕꯗ ꯂꯤꯟꯗꯥ ꯊꯃꯣꯏꯗꯣ ꯐꯥꯖꯤꯟꯕ ꯉꯝꯗ ꯃꯤꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯦ꯫ "ꯑꯩ ꯂꯥꯟꯈ꯭ꯔꯦ"꯫ ꯁꯥꯡꯂꯕ ꯃꯇꯝ ꯀꯌꯥꯁꯦ ꯋꯥꯍꯩꯁꯦ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ꯫ "ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯃꯩꯔꯥꯕ"꯫ ꯏꯅꯥꯛꯇ ꯇꯥꯕ ꯃꯅꯤꯕꯨ ꯃꯤꯠꯆꯤꯅ ꯍꯟꯅ ꯌꯦꯡꯂꯨꯗꯕ ꯑꯩꯃꯨꯛ ꯄꯪꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯁꯤꯗ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯕ ꯃꯥꯕꯨ ꯂꯪꯊꯣꯛꯂꯝꯂꯒ ꯑꯍꯦꯟꯕ ꯊꯤꯔꯨꯕ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅ ꯇꯦꯡꯊꯥꯗꯨꯅ ꯅꯐꯝꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ꯫ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯂꯤꯟꯗꯥꯒꯤ ꯃꯇꯧꯗꯣ ꯎꯕꯗ ꯏꯆꯝ ꯆꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯊꯣꯏꯅꯗꯤ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯨꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯞꯅ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, "ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯆꯨꯝꯅ ꯆꯠꯄ ꯀꯅꯥꯁꯨ ꯂꯩꯇꯕꯅꯤ꯫ ꯃꯔꯝ ꯑꯃꯗꯒꯤ ꯇꯥꯡꯀꯛ ꯑꯃꯗꯒꯤ ꯈꯣꯡꯊꯥꯡꯁꯦ ꯐꯩꯖꯩ ꯆꯠꯈꯤꯕ, ꯑꯔꯥꯟꯕ ꯈꯣꯡꯐꯝꯗ ꯈꯣꯡꯀꯥꯞ ꯑꯃ ꯍꯦꯟꯖꯤꯜꯂꯨꯔꯕꯗꯤ ꯍꯧꯅꯁꯥꯅꯤꯗ꯫
ꯑꯩ ꯃꯗꯨꯗ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯃꯥꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯕ ꯑꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯍꯜꯂꯒ ꯄꯥꯒꯦ ꯈꯟꯗ꯭ꯔꯦꯗ, ꯃꯥ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇꯅ꯫ ꯆꯩꯅꯥ ꯐꯥꯎꯒꯤ ꯋꯥꯍꯩꯗꯣ ꯑꯗꯨꯕꯨ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯗꯣ ꯌꯥꯝ ꯋꯥꯅ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯒ ꯍꯥꯏꯔꯛꯏ꯫ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯃꯩꯔꯥꯕ, ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥ ꯉꯥꯡꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯏꯆꯤꯜ ꯄꯦꯟꯅ ꯅꯐꯝꯗ ꯍꯥꯏꯔꯝꯒꯦ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯋꯥꯕ ꯃꯁꯛ ꯈꯪꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯅꯐꯝꯗ ꯂꯥꯡꯖꯈꯤꯕ ꯏꯔꯥꯜꯗꯨꯒꯤ ꯃꯍꯩ ꯑꯣꯏꯅ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯅꯪꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯤꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯂꯦꯟꯕ ꯑꯣꯏꯖꯒꯦ꯫ ꯁꯤ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯊꯦꯝꯐꯝ ꯈꯪꯗꯦ, ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯃꯩꯔꯥꯕ ꯎꯄꯥꯏ ꯂꯩꯇ ꯂꯤꯟꯗꯥꯗ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩ꯫ ꯚꯥꯞ ꯑꯣꯏꯗ ꯂꯩꯊꯣꯔꯛꯄꯗ ꯂꯥꯏꯖꯅ ꯇꯍꯥ ꯊꯣꯡꯖꯤꯜꯗꯒꯤ ꯃꯥꯏ ꯂꯩꯈꯤꯕꯗꯨ ꯎꯍꯧꯔꯦ꯫ ꯃꯩꯔꯥꯕ ꯁ꯭ꯋꯥꯏ ꯃꯇꯧꯗꯣ ꯂꯥꯟꯅ ꯈꯜꯂꯝꯂꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯂꯩꯇꯥꯔꯛꯇ꯭ꯔꯦ꯫ ꯀꯞꯂꯤꯕꯗꯣ ꯊꯦꯝꯕꯁꯨ ꯇꯧꯗꯦ, ꯂꯥꯏꯖꯒꯤ ꯃꯥꯏꯀꯩꯗꯨꯗ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯒ ꯂꯩ꯫ ꯃꯤ ꯂꯥꯛꯈꯤ ꯍꯥꯏꯕꯗꯨꯗ ꯀꯣꯐꯤ ꯄꯨꯗꯨꯅ ꯆꯪꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯔꯝꯂꯤꯕ ꯋꯥꯔꯤꯗꯨꯗ ꯂꯥꯏꯖ ꯃꯁꯥꯗꯣ ꯏꯇꯟ ꯇꯟꯊꯈ꯭ꯔꯦ꯫ ꯃꯥꯅ ꯀꯤꯆꯟꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯉꯛꯄ ꯎꯕꯗ ꯂꯤꯅꯥꯗꯣ ꯇꯍꯥ ꯆꯪꯂꯛꯏ꯫ ꯀꯩꯒꯤ ꯀꯣꯐꯤꯅꯣ, ꯄꯤꯔꯨꯅꯨ ꯌꯥꯗ꯭ꯔꯣ? ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯡꯂꯛꯏ꯫ ꯌꯨꯝꯗ ꯂꯥꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯇ ꯇꯧꯕꯅꯤ, ꯑꯗꯣ ꯄꯤꯔꯝꯗ꯭ꯔꯦ꯫ ꯐꯔꯕꯅꯤ ꯄꯤꯔꯝꯗ꯭ꯔꯤꯗꯣ, ꯃꯤꯕꯨ ꯍꯥꯠꯂꯒ ꯂꯥꯜꯂꯦ ꯍꯥꯏꯕ ꯀꯥꯡꯕꯨꯁꯦ ꯑꯩ ꯁꯨꯛꯍꯩ ꯍꯩꯅꯖꯗ꯭ꯔꯦ꯫ ꯃꯃꯣꯟ ꯅꯣꯛꯅ ꯈꯨꯝꯃꯤ ꯂꯥꯏꯖꯁꯨ꯫ ꯑꯗꯨꯃꯥꯏꯁꯨ ꯍꯥꯏꯅꯨꯗ꯫ ꯍꯣ ꯌꯥꯔꯦꯁꯦ, ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯆꯥꯛꯁꯨ ꯂꯣꯏꯗꯣꯔꯦ, ꯆꯥꯔꯒ ꯍꯣꯔꯦꯟꯒꯤ ꯀꯩ ꯀꯩꯅꯣ ꯈꯟꯅꯁꯦ꯫ ꯑꯦꯟꯁꯥꯡꯁꯦ ꯅꯪꯗꯤ ꯉꯥꯔꯤ ꯆꯥꯕ ꯌꯥꯗꯕꯅꯤꯅ ꯉꯥ ꯊꯥꯛꯇꯕ ꯀꯥꯡꯁꯣꯏꯅꯤ, ꯑꯆꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯏꯖ ꯇꯞꯅ, ꯑꯩꯅ ꯁꯦꯕꯥ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯏꯅ ꯇꯧꯔꯒ ꯂꯩꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯅꯥꯁꯨ ꯅꯣꯛꯏ, ꯅꯣꯛꯅ ꯅꯣꯛꯅ ꯈꯨꯝꯃꯤ꯫ ꯑꯩꯈꯣꯏ ꯂꯣꯏꯅꯅꯦ ꯏꯈꯨꯠ ꯏꯈꯣꯡ ꯄꯥꯜꯂꯤꯀꯣ, ꯃꯧ ꯂꯥꯛꯑꯒ ꯁꯦꯕꯥ ꯂꯣꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯃꯧꯁꯨ ꯃꯤꯅꯤ, ꯑꯩꯈꯣꯏꯁꯨ ꯏꯈꯨꯠ ꯏꯈꯣꯡ ꯇꯦꯛꯄꯗꯧꯅ ꯃꯤ ꯑꯃꯅ ꯁꯦꯕꯥ ꯇꯧꯕ ꯆꯪꯍꯟꯒꯗꯕ ꯅꯠꯇꯦꯀꯣ꯫ ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ ꯑꯩꯒꯨꯝꯕ, ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯍꯣꯡꯂꯒ ꯃꯧ ꯍꯥꯏꯕ ꯃꯤꯡꯊꯣꯜꯗ ꯐꯪꯂꯁꯨ ꯅꯪꯁꯨ ꯅꯤꯡꯉꯣꯜꯅꯤ꯫ ꯋꯥꯗꯨ ꯇꯥꯔꯒ ꯂꯥꯏꯖ ꯅꯣꯛꯏ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯥꯅ ꯁꯦꯕꯥ ꯐꯅ ꯇꯧꯅꯤꯡꯗꯨꯅꯁꯨ ꯃꯁꯥꯗꯣ ꯇꯁꯦꯡꯅ ꯉꯝꯗꯦ꯫ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯀꯨꯗ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯄꯤꯊꯛꯄ ꯉꯝꯗꯕꯗꯣ ꯄꯦꯟꯖꯗꯦ꯫ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ꯫ ꯇꯥꯟꯖꯥꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯉꯥꯡꯗꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯅꯣꯡꯃꯇ ꯃꯔꯝ ꯆꯥꯗꯅ ꯆꯪꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯃꯧ ꯂꯩꯔꯝꯅꯤ ꯈꯪꯕꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯅ ꯂꯥꯏꯖ ꯂꯦꯞꯂꯝꯕ ꯎꯕꯗ ꯅꯨꯡꯁꯤꯅ ꯀꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯩꯀꯩ ꯆꯥꯔꯕ? ꯍꯤꯗꯥꯛ ꯂꯥꯡꯊꯛꯅ ꯀꯝꯗꯧꯔꯕ? ꯃꯀꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯂꯥꯏꯖ ꯏꯜꯂꯤꯕ ꯐꯤꯗꯣ ꯈꯖꯤꯛ ꯄꯥꯏꯈꯠꯂꯒ ꯃꯀꯣꯛꯇ ꯈꯨꯝꯃꯤ꯫ ꯍꯪꯂꯤꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯏꯇꯞ ꯇꯞꯅ ꯈꯨꯝꯃꯤ꯫ ꯆꯥꯔꯦ ꯄꯥꯕꯨꯡ꯫ ꯌꯥꯏꯁ꯭ꯀꯨꯜ ꯅꯣꯛꯂꯒ ꯃꯈꯥ ꯇꯥꯏ꯫ ꯅꯨꯡꯉꯥꯏꯅꯤ ꯏꯃꯧ ꯂꯥꯛꯄꯁꯦ, ꯑꯩꯒꯤ ꯏꯍꯥꯡ ꯍꯥꯡꯂꯕ ꯌꯨꯝꯁꯤ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯑꯃꯒꯤ ꯃꯒꯨꯟ ꯌꯧꯔꯛꯏ꯫ ꯁꯤ ꯃꯉꯥꯏꯔꯦ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ, ꯍꯧꯖꯤꯛꯇꯤ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗ ꯂꯤꯅꯥ ꯅꯣꯛꯂꯒ, ꯃꯤꯗꯤ ꯃꯃꯧ ꯂꯥꯛꯈꯤꯕꯗꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯒ ꯀꯥꯎꯈ꯭ꯔꯦꯀꯣ, ꯐꯩ ꯍꯣꯠꯅꯕꯤꯌꯨ꯫ ꯂꯥꯏꯖꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯗꯨꯕꯨꯔꯣ ꯏꯅꯝꯁꯦ, ꯉꯔꯥꯡ ꯄꯥꯕꯨꯡꯅꯅꯦ ꯊꯦꯝꯕꯨꯡ ꯏꯕꯥꯅꯤ ꯀꯧꯁꯤꯜꯂꯒ ꯕꯥꯁꯠ ꯃꯌꯥꯝ ꯄꯤꯖꯈ꯭ꯔꯦ꯫ ꯅꯅꯝꯃꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯅꯝꯃꯗ ꯉꯥꯏꯕ ꯌꯥꯔꯣꯏ, ꯄꯣꯊꯥꯔꯒ ꯂꯩꯍꯟꯒꯗꯕꯅꯤ, ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯍꯟꯕ ꯌꯥꯔꯣꯏ, ꯀꯩꯅꯣ ꯀꯩꯀꯩꯅꯣ ꯌꯥꯝ ꯍꯥꯏꯈ꯭ꯔꯕꯅꯤ, ꯃꯃꯧꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯅꯣꯛꯆꯔꯕꯁꯨ ꯃꯄꯨꯛꯅꯤꯡꯗꯤ ꯏꯅꯨꯡꯅ ꯅꯨꯡꯁꯤꯔꯦ꯫ ꯏꯃꯨꯡꯁꯤꯅ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯤꯕ ꯑꯔꯨꯕ ꯂꯩꯅꯥꯗꯨꯅ ꯅꯥꯔꯐꯥꯎ ꯑꯉꯝꯕ ꯄꯨꯊꯣꯛꯇꯨꯅ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇꯒꯤ ꯃꯥꯕꯨ ꯃꯨꯟꯕꯤꯔꯛꯄꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯩꯔꯥꯕꯅꯤ, ꯈꯪꯗꯕ ꯅꯠꯇꯦ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯇꯝꯊꯣꯛꯄꯒꯤ ꯊꯧꯅꯥ ꯂꯩꯇꯕꯅ ꯃꯗꯣ ꯃꯊꯟꯇ ꯊꯃꯣꯏꯅꯨꯡꯗ ꯃꯥꯕꯨ ꯆꯦꯠꯅ ꯂꯥꯠꯆꯕꯅꯤ꯫ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯌꯦꯡꯅ ꯎꯅ ꯂꯣꯏꯁꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫
luhong nonganbagi lakpa misingdugi pukning penaba koichen chelaga honai leiramliba misingdugi matau ubada thabadi penda penkre yumlei kairida natana imungdo onthokna samabuk mara tapna uri mamit mangna urabada thaba penjana machinda tattana soli aigi chagi maraibakse phakreda mama ubada laisa haraungna pukmin paumenase mama macha khakta tarak leibana amukso mamagi khalaga mapi norei adubo thabana machagi pukning phathabi marang tongnarambaso thengzilakpada tapna ingthanakre khwaidagi maru oiba wa amana mairaba laisabu unagi fangdri mi tinba maramna marakta changbaso ngamde langtakna dumak leiri ya changlakpagi duk thawmei katpado laisana ngamduna katkre manengi chawna theliba photo duda ngamjaba hirang tamduna khurumbo bada yasko thamoi pena sonje phakreda aigi mause lai khurumba loirakpada mahi chak loinaramle linadi hospital kaukre laisa lakpagi nungai bada angang machagum harauna ko chen chelaga leiri amuk sunungshi matawdo pisak piklingaidagi mama no hondok pirambani mana malakpada mama leitabagi awaba khara makhaidi mangkraboi khalli mayam sigi matawda laisadi thamoida pendabana helai masana masabu penjadre mana karishu tawba ngamde mathanda madom penjadabani chai sing toklaba tongda thabak tawgi haiduna ningai tawrubani adubu leiriba mayamduna yadraduna magi kada kakhalakli bedroom gi hangba mafamduda mairaba lepnaga karino mayengduna leiri kari hinglibano khangludre nupadogi nokmi ba maithongdo tumin yingduna wakhal khalli yambong aina nafamda pibadi china khangni china natana karishu piba ngamdeko mana yingna mairaba mangonda yinglakpa ubada khalamba wakhal chap leplaga nokfe tawrei nupadu sunokmi laisagi nangta laklaga wadingangda makhut paiduna tapna chingi hana lepnamba mafamduda purai mamituna laisada yinglaga mamangda yengu haibagum ingit tawi laisa ingangakna yenglui karino haiduna adubu khangawdana pukningdo tanik laukre luhombagi photo singdo onthokna pakna chawna susindokduna walduda thelamni kutsa ani lonaduna chena pulamliba kujabagi kisiduna hena magul lehalli mami ado laisa miluda pira chena nokmi photo duda yengi kadondagino khangawde sem saba nanghauda mairaba masado tum khajak halaga laisa bu tungdagi tapna konsilai matawda laisa ikhangkhangda mairaba da yenglaga kaino yambo nokmi mong hada khumlei sum chazat yengini laisa makha tarodre taba ngamdre pumnamak magi oikrabani kundo paringna saki oiduna laisa bu pumnama mafamna sinakrabani masu wangangda mamaido chumna laikre adobo mihilgi khongzildi mathong khangdre mana dumna leiringai angawba nupado laisagi nakong nakna changsilaga chirol tawduna hairei wa mairura laisa pakhomoina mamituma inglei mairaba sunokmi hena chena konsili magi khadangdo laisagi lengjumda thamlaga tapna nason pikna makhatai nangonda tahidaba wa khra tahankibado ai lanjare matung adugumba hek tahanbada nangna piningbadandi piyo except napam chatpa aroiba wahaiduda laizanoi mairabada yinglei adumna amukta naksinkiba leitribana miyulado haifet chongi adubai kaiduna asumuk leirabadi kiningliba kisi ado thoki taduna tokladra khallubada kaiba pumnama khangjinkre laisana tagup yinglibado mairaba nokmi kaino haibagum pisumin khalai khazikta laisa mamaido tapna leithoklaga marol lolai itap-tapna wakhal sina chamthoklaso thamoi mana
ꯈꯝꯕꯜ ꯆꯥꯎꯕꯤ ꯑꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ ꯑꯩꯁꯦ ꯏꯁꯥꯒꯤꯇ ꯈꯟꯕꯤꯔꯣ ꯑꯣꯏꯖꯕ ꯊꯤꯕꯤꯔꯣ ꯑꯩꯁꯦ ꯅꯨꯡꯗ ꯐꯝꯂꯤꯕ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯍꯩꯗꯣ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯑꯃ ꯂꯥꯏꯖꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯔꯛꯄꯗꯣ ꯍꯔꯥꯎꯕꯅ ꯅꯣꯛꯃꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯐꯦꯠ ꯇꯧꯏ ꯈꯨꯝꯃꯤ ꯃꯥꯁꯨ ꯅꯪ ꯈꯛꯇꯒꯤꯅꯤ ꯅꯪꯒꯤ ꯅꯔꯜꯗ ꯑꯣꯏꯖꯕ ꯊꯤꯕꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯂꯥꯏꯖ ꯁꯣꯔꯗꯣ ꯇꯞꯅ ꯋꯥꯟꯊꯩ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯡꯂꯕ ꯊꯃꯣꯏ ꯀꯌꯥꯕꯨꯗꯤ ꯀꯥꯏꯍꯟꯈ꯭ꯔꯦꯀꯣ ꯃꯊꯧ ꯂꯩꯇꯅ ꯀꯅꯥꯅ ꯊꯃꯣꯏ ꯀꯥꯏꯕꯤꯌꯨ ꯍꯥꯏꯒꯦ ꯃꯣꯏꯗ ꯀꯥꯏꯅꯤꯡꯉ ꯀꯥꯏꯖꯁꯅꯨ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯗꯣꯔꯛꯄꯗꯨꯗ ꯂꯥꯏꯖ ꯁꯨꯛꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯄꯥꯗꯨ ꯅꯣꯛꯂꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨꯗ ꯈꯥꯔꯤꯕ ꯁꯝꯕꯜ ꯃꯌꯥꯝꯁꯦ ꯅꯦꯛꯈꯥꯏꯔꯒ ꯕꯣꯔꯗꯔ ꯀ꯭ꯔꯣꯁ ꯇꯧꯅꯤꯡꯉꯛꯑꯦ ꯂꯥꯏꯖ ꯏꯀꯥꯏꯅ ꯃꯩꯔꯥꯕꯕꯨ ꯇꯥꯞ ꯏꯟꯊꯣꯛꯂꯒ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯂꯥꯏꯖꯒꯤ ꯇꯨꯡ ꯏꯜꯂꯛꯏ ꯃꯁꯥ ꯏꯆꯣꯛ ꯆꯣꯛꯊꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯐꯝꯂꯤ ꯃꯩꯔꯥꯕ ꯋꯥꯗꯤ ꯉꯥꯡꯗ ꯇꯞꯅ ꯐꯝꯊꯔꯛꯂꯒ ꯂꯥꯏꯖꯒꯤ ꯃꯈꯣꯡꯗꯣ ꯄꯥꯏꯕꯤꯔꯛꯏ ꯂꯥꯏꯖ ꯇꯥ ꯇꯧꯅꯨ ꯌꯥꯕꯣꯡ ꯇꯧꯍꯩꯗꯤꯌꯦ ꯃꯩꯔꯥꯕ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯇꯧꯍꯩꯗꯦꯒ ꯇꯧꯔꯤꯉꯩꯗꯅꯦ ꯆꯥꯎꯈꯠꯄ ꯉꯝꯃꯔꯣꯏꯗꯕ ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯣ ꯇꯧꯔꯛꯀꯅꯨ ꯏꯇꯨꯒꯤ ꯁꯦꯕꯥ ꯇꯧꯗꯅ ꯀꯅꯥꯒꯤ ꯁꯦꯕꯥ ꯇꯧꯔꯗꯣꯏꯅꯣ ꯆꯒꯠ ꯉꯥꯡ ꯂꯥꯏꯖ ꯈꯨꯝꯂꯨꯗ꯭ꯔꯦ ꯈꯨꯝꯕ ꯇꯜꯂꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯃꯈꯣꯡ ꯃꯆꯥꯗꯨꯗ ꯀꯟꯅ ꯄꯥꯏꯕ ꯐꯥꯎ ꯄꯥꯝꯃꯨꯖꯅ ꯇꯞꯅ ꯄꯥꯏꯔꯤꯕꯗꯣ ꯎꯕꯗ ꯂꯥꯏꯖ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯩꯔꯥꯕꯕꯨ ꯌꯦꯡꯅ ꯅꯨꯡꯁꯤꯅ ꯀꯧꯏ ꯌꯥꯝꯕꯣꯡ ꯃꯃꯤꯠꯇꯃꯛ ꯌꯦꯡꯂꯛꯏ ꯂꯥꯏꯖꯅ ꯇꯠꯇꯨ ꯌꯦꯡꯂꯝꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯇꯨꯅ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ ꯍꯥꯎꯅꯦ ꯂꯥꯏꯖ ꯇꯞꯅ ꯅꯨꯡꯁꯤꯌꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯩꯔꯥꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯒ ꯂꯥꯏꯖꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯀꯩꯕꯣ ꯂꯥꯏꯖ ꯃꯃꯣꯟ ꯅꯣꯛꯏ ꯅꯣꯛꯅ ꯃꯥꯁꯨ ꯑꯃꯨꯛ ꯀꯥꯏꯔꯛꯏ ꯌꯥꯝꯕꯣꯡ ꯅꯪ ꯅꯨꯡꯁꯤꯌꯦ ꯍꯟꯖꯤꯟ ꯍꯥꯏꯔꯛꯄꯗ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯆꯤꯝꯕꯥꯜꯅ ꯑꯃꯨꯛꯇ ꯍꯥꯏꯈꯤꯗ꯭ꯔꯤꯕꯅ ꯉꯛꯆꯥꯅꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯃꯥꯅ ꯇꯁꯦꯡꯅ ꯍꯥꯏꯔꯛꯂꯕꯗ ꯃꯩꯔꯥꯕ ꯍꯔꯥꯎꯕꯅ ꯃꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯛꯂꯤ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯃꯤ ꯂꯥꯏꯖꯕꯨ ꯌꯦꯡꯂꯒ ꯂꯩ ꯃꯤꯠꯌꯦꯡ ꯑꯗꯣ ꯉꯥꯏꯍꯥꯛ ꯃꯤꯠꯆꯥꯅꯔꯝꯂꯒ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯃꯊꯥꯅꯨꯡꯗ ꯇꯞꯅ ꯉꯥꯊꯔꯛꯏ ꯃꯈꯨꯠꯇꯨꯅ ꯃꯩꯔꯥꯕꯒꯤ ꯂꯦꯡꯖꯨꯝꯗ ꯊꯝꯂꯒ ꯏꯪꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯌꯥꯝꯕꯣ ꯅꯁꯥꯒꯤ ꯑꯣꯏꯖꯕ ꯄꯨꯝꯕ ꯊꯥꯗꯣꯛꯂꯒ ꯑꯩꯗꯒꯤ ꯈꯜꯂꯤ ꯀꯩꯒꯤꯅꯣ ꯃꯉꯥꯎ ꯊꯤꯕ ꯈꯣꯏꯃꯨꯒꯨꯝ ꯏꯐꯝꯗꯅꯤꯉꯥꯏ ꯇꯧꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯑꯄꯥꯝꯕ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯏꯅꯥꯛꯇ ꯉꯪꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯐꯔꯤꯁꯦ ꯀꯩꯒꯤꯅꯣ ꯋꯥꯍꯩꯗꯨꯗ ꯅꯣꯛꯏ ꯅꯨꯡꯁꯤꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯊꯥꯡꯒꯠꯂꯒ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯃꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯕꯤꯔꯒ ꯈꯨꯝꯕ ꯉꯝꯃꯣꯏꯗꯕ ꯋꯥꯍꯪ ꯍꯪꯒꯅꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯑꯩꯗꯤ ꯅꯪꯒꯤꯗꯃꯛ ꯄꯣꯛꯂꯛꯄꯅꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯕꯅꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯕ ꯄꯥꯈꯨꯝ ꯑꯣꯏꯅ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕꯗꯣ ꯇꯠꯇꯅ ꯅꯤꯡꯁꯤꯡꯂꯒ ꯅꯪ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯒꯅꯨ ꯂꯥꯏꯖ ꯆꯤꯝꯕꯥꯜ ꯌꯧꯗꯕ ꯋꯥꯍꯩꯗꯣ ꯊꯥꯖꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯕꯤ ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯏꯟꯊꯣꯛꯄꯤꯒꯅꯨꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯃꯃꯜ ꯑꯣꯏꯅ ꯂꯩꯈ꯭ꯔꯕ ꯊꯃꯣꯏꯁꯤꯗ ꯅꯪꯕꯨ ꯏꯟꯊꯣꯛꯄ ꯉꯝꯕꯒꯤ ꯊꯧꯅꯥ ꯂꯩꯇꯦ ꯊꯃꯣꯏꯗ ꯊꯨꯞꯂꯒ ꯊꯝꯂꯤꯕ ꯋꯥꯍꯩꯁꯦ ꯅꯨꯡꯇꯤꯒꯤ ꯈꯥꯏꯗꯅ ꯈꯖꯤꯛ ꯍꯥꯏꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯥꯅꯕ ꯅꯍꯥꯞꯄꯒꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯃꯨꯀꯣ ꯂꯥꯏꯖ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯣ ꯃꯩꯔꯥꯕꯒꯤ ꯃꯊꯥꯗ ꯆꯪꯁꯤꯜꯂꯒ ꯂꯣꯠꯈ꯭ꯔꯦ ꯃꯊꯥꯅꯨꯡꯗ ꯅꯣꯡꯃꯤ ꯄꯨꯛꯆꯦꯜ ꯇꯞꯄꯤ ꯋꯥꯈꯜꯗꯣ ꯃꯈꯦꯜ ꯂꯥꯡꯉꯛꯇꯨꯅ ꯃꯊꯟꯇ ꯇꯛꯁꯤ ꯁꯣꯜꯂꯤ ꯏꯀꯥꯏꯕ ꯅꯪꯇ ꯃꯥꯡꯈ꯭ꯔꯣꯕ ꯅꯨꯡꯁꯤ ꯃꯀꯥꯗ ꯏꯅꯤꯡꯇꯝꯅ ꯃꯤꯀꯨꯞ ꯈꯔꯇ ꯑꯣꯏꯅꯖꯒꯦ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯐꯣꯡꯗꯣꯛꯇꯕ ꯅꯨꯡꯁꯤꯕ ꯃꯥꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯄ ꯄꯟꯊꯨꯡꯒꯤ ꯂꯝꯕꯤ ꯍꯥꯏꯅꯗ꯭ꯔꯁꯨ ꯈꯪꯅꯔꯦ ꯐꯣꯡꯂꯨꯗ꯭ꯔꯁꯨ ꯊꯃꯣꯏꯗ ꯐꯥꯎꯔꯤ ꯆꯥꯎꯏ ꯅꯨꯡꯁꯤ ꯃꯒꯨꯟ ꯃꯔꯧ ꯂꯩ ꯊꯃꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯐꯅ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩ ꯂꯥꯏꯖꯗꯤ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯔꯝꯂꯒ ꯃꯩꯔꯥꯕꯒꯤ ꯃꯊꯥꯗ ꯇꯨꯝꯊꯈ꯭ꯔꯦ ꯃꯥꯒꯤ ꯃꯤꯀꯞ ꯀꯥꯏꯈꯤꯅꯤ ꯈꯟꯗꯨꯅ
ꯃꯩꯔꯥꯕꯨ ꯃꯆꯤ ꯂꯦꯡꯗꯦ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯔꯒ ꯏꯪꯂꯕ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡ ꯑꯗꯣ ꯅꯨꯡꯁꯤꯕꯤ ꯃꯥꯅ ꯃꯤꯡꯁꯦꯜ ꯑꯣꯏꯗꯨꯅ ꯈꯥꯡꯂꯤ꯫ ꯂꯥꯏꯖꯕꯨ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯕꯤꯔꯒ ꯃꯥꯁꯨ ꯅꯥꯀꯟꯗ ꯍꯤꯞꯊꯔꯛꯏ꯫ ꯃꯀꯣꯛꯇꯨ ꯇꯞꯅ ꯂꯧꯔꯒ ꯄꯥꯝꯕꯣꯝꯗꯨꯅ ꯃꯨꯟꯈꯥꯡꯅꯍꯜꯂꯤ꯫ ꯐꯩꯖꯨꯞꯇꯣ ꯈꯖꯤꯛ ꯑꯃꯨꯛ ꯁꯦꯝꯖꯤꯟꯕꯤꯔꯒ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯝꯃꯤ꯫ ꯃꯁꯥꯗꯨ ꯆꯨꯝꯅ ꯑꯃꯨꯛ ꯂꯩꯔꯒ ꯃꯣꯟ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯐꯣꯟꯗꯣ ꯇꯞꯅ ꯂꯧꯏ꯫ ꯇꯧꯒꯦ ꯈꯟꯗꯨꯅ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯃꯊꯧ ꯑꯣꯏꯕꯅ ꯃꯁꯛ ꯈꯪꯅ ꯒꯦꯂꯔꯤꯗꯨ ꯍꯥꯊꯨ ꯆꯪꯏ꯫ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯛꯂꯛꯇꯨꯅ ꯁꯦꯂꯦꯛ ꯇꯧꯔꯤꯕ ꯐꯣꯇꯣꯗꯣ ꯈꯨꯗꯛꯇ ꯐꯦꯁꯕꯨꯛꯇ ꯑꯞꯂꯣꯗ ꯇꯧꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯏꯆꯝ ꯆꯝꯂꯕꯁꯨ ꯃꯩꯔꯥꯕꯒꯤ ꯃꯐꯝꯗꯗꯤ ꯑꯥꯔꯊ ꯂꯤꯁꯤꯡ ꯄꯨꯔꯤꯕ ꯃꯒꯨꯟ ꯆꯥꯎꯕ ꯃꯃꯤꯅꯤ꯫ ꯃꯂꯞ ꯇꯧꯕ ꯀꯨꯟ ꯆꯞꯄꯤ ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨꯒꯤ ꯋꯥꯍꯩ ꯑꯣꯏꯅ ꯃꯌꯦꯛ ꯂꯥꯔꯕ ꯁꯀ꯭ꯔꯤꯟꯗꯨꯗ ꯑꯁꯨꯝꯅ ꯏꯔꯤ: ꯅꯨꯡꯁꯤ ꯁꯩꯍꯧ꯫ ꯐꯣꯇꯣꯗꯨ ꯍꯦꯛ ꯄꯣꯁט ꯇꯧꯈꯤꯕꯒ ꯃꯤꯀꯨꯞ ꯐꯥꯗꯦ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯂꯦꯝꯂꯩ ꯉꯥ ꯃꯌꯥꯝꯗꯣ ꯀꯃꯦꯟ ꯁꯦꯛꯁꯟꯗꯨꯗ ꯑꯃꯨꯛꯇ ꯑꯣꯏꯅ ꯄꯨꯂꯞ ꯎꯞꯆꯤꯜꯂꯛꯏ꯫ ꯏꯌꯥꯟ ꯍꯥꯟꯕꯗ ꯂꯩꯔꯤꯕ ꯔꯣꯕꯔꯠ ꯂꯨꯋꯥꯡꯒꯤ ꯀꯃꯦꯟꯗꯣ ꯃꯩꯔꯥꯕ ꯐꯥꯛꯂꯒ ꯌꯦꯡꯏ꯫ ꯀꯨꯟ ꯂꯩꯇꯦ ꯀꯨꯟꯖꯕꯤ, ꯍꯦꯡꯑꯣꯚꯔꯒꯤ ꯍꯤꯗꯥꯛ ꯑꯝꯇ ꯍꯥꯏꯕꯤꯌꯨ꯫ ꯀꯃꯦꯟꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯂꯩꯔꯤꯕꯗꯣ ꯆꯪꯂꯒ ꯌꯦꯡꯂꯨꯕꯗ ꯑꯥꯔ ꯀꯦꯂꯤꯅꯥ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯤꯗꯨ ꯎꯕꯗ ꯃꯗꯨꯁꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯏ꯫ ꯍꯤꯗꯥꯛꯅ ꯀꯥꯟꯅꯔꯣꯏꯀꯣ, ꯍꯦꯡꯑꯣꯚꯔ ꯁꯨꯞꯇꯣ ꯕꯥꯎꯜ ꯑꯃ ꯁꯦꯝꯂꯒ ꯊꯛꯑꯣ꯫ ꯔꯣꯕꯔꯠ ꯂꯨꯋꯥꯡꯅ: ꯗꯥꯛꯇꯔꯅ ꯐꯅꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯔꯣꯏꯕꯤꯗ ꯅꯨꯡꯁꯤꯕꯒꯤ ꯏꯃꯣꯖꯤ ꯑꯃ ꯍꯥꯞꯆꯤꯜꯂꯤ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯏꯪꯂꯝꯕꯗꯒꯤ ꯏꯃꯣꯖꯤꯗꯨ ꯎꯕꯗ ꯈꯨꯗꯛꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯁꯤꯜꯂꯤ: ꯏꯃꯣꯖꯤꯗꯣ ꯅꯠꯄꯤꯌꯨꯔꯣ? ꯔꯣꯕꯔꯠ ꯃꯈꯥ ꯇꯥꯅ ꯀꯃꯦꯟ ꯇꯥꯏꯄꯤꯡ ꯇꯧꯔꯤ, ꯑꯗꯨꯕꯨ ꯃꯩꯔꯥꯕ ꯌꯦꯡꯂꯨꯗ꯭ꯔꯦ꯫ ꯑꯅꯧꯕ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯀꯃꯦꯟꯁꯤꯡꯗꯣ ꯀꯔꯤꯅꯣ ꯈꯟꯅ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯕꯣꯏ ꯋꯤꯂꯤꯌꯝꯁ: ꯒꯣꯜ ꯗꯤꯒꯔ ꯋꯥꯟꯇꯦꯠ꯫ ꯆꯤꯡꯃꯨꯛ ꯋꯥꯡꯉꯤ ꯒꯣꯜꯅ, ꯗꯤꯛ ꯇꯧꯕꯤꯅꯕ ꯂꯩꯇ꯭ꯔꯦ꯫ ꯊꯝꯐꯝ ꯂꯩꯇꯗꯅ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯒꯣꯜ ꯗꯤꯒꯔ ꯑꯣꯏꯅꯤꯡꯕ ꯀꯅꯥꯅꯣ DM ꯇꯧꯕꯤꯔꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ ꯇꯧꯕꯅꯤ꯫ ꯕꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯃꯩꯔꯥꯕ ꯅꯣꯛꯂꯛꯏ꯫ ꯅꯣꯛꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯑꯃꯗꯣ ꯑꯃꯨꯛ ꯍꯥꯡꯗꯨꯅ ꯌꯦꯡꯂꯤ꯫ ꯏꯠꯁ ꯃꯣꯅꯥ꯫ ꯋꯥꯔꯤ ꯂꯣꯏꯔꯦ ꯗ ꯏꯟ꯫ ꯌꯦꯡꯅ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯂꯥꯛꯈꯤꯕꯗꯣ ꯇꯥ ꯐꯥꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯃꯣꯅꯥꯒꯤ ꯀꯃꯦꯟꯗꯨꯗ ꯆꯪꯁꯤꯜꯂꯒ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯤꯗꯣ ꯀꯅꯥ ꯑꯣꯏꯅꯤ? ꯂꯤꯑꯣ ꯅꯠꯇ꯫ ꯂꯤꯑꯣ ꯁꯔꯃꯅ: ꯅꯨꯡꯁꯤ ꯀꯔꯞꯁꯟ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯁꯦ, ꯂꯨꯄꯥ 50 ꯄꯤꯒꯦ, ꯑꯥꯏ ꯂꯚ ꯌꯨ ꯍꯥꯏꯔꯛꯑꯣ ꯑꯃꯨꯔꯩ꯫ ꯏꯠꯁ ꯃꯣꯅꯥꯅ: ꯃꯇꯝ ꯆꯨꯞꯄꯗ ꯏꯁꯥꯗ ꯔꯥꯁꯤꯒ ꯂꯣꯏꯅꯅ ꯆꯠꯄꯤꯌꯨ꯫ ꯑꯃꯅ ꯍꯟꯕ꯭ꯔꯁꯨ ꯍꯟꯗ, ꯑꯃꯅ ꯍꯟꯕ꯭ꯔꯥ ꯍꯟꯗ, ꯀꯃꯦꯟ ꯁꯦꯛꯁꯟꯗꯣ ꯃꯈꯣꯏ ꯈꯛꯇꯅ ꯂꯥꯟ ꯇꯧꯔꯤ꯫ ꯑꯃꯅ ꯑꯃꯗ ꯆꯣꯡꯁꯤꯜꯂꯒ ꯃꯈꯣꯏ ꯃꯁꯦꯟ ꯂꯥꯎꯅꯍꯧꯔꯤ꯫ ꯃꯩꯔꯥꯕꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧꯗꯣ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕꯅꯤ꯫ ꯃꯇꯥꯡ ꯆꯥꯅ ꯂꯥꯏꯖ ꯃꯁꯥꯗꯣ ꯂꯦꯡꯂꯒ ꯌꯥꯎꯍꯜꯂꯛꯏ꯫ ꯃꯩꯔꯥꯕꯁꯨ ꯅꯥꯀꯟꯗ ꯐꯣꯟꯗꯣ ꯂꯣꯛ ꯁꯠ ꯇꯧꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ ꯇꯥ ꯂꯥꯏꯖꯕꯨ ꯑꯃꯨꯛ ꯃꯊꯥꯗ ꯀꯣꯟꯁꯤꯟꯕꯤ꯫ ꯅꯨꯄꯤꯗꯨꯁꯨ ꯃꯉꯣꯏ ꯍꯥꯋꯣꯏ ꯇꯞꯅ ꯀꯧꯔꯛꯏ: ꯌꯥꯝꯕꯨꯡ꯫ ꯃꯩꯔꯥꯕꯁꯨ ꯅꯣꯛꯃꯤ ꯅꯨꯡꯁꯤꯅ ꯈꯨꯝꯃꯤ: ꯍꯥꯎꯅꯦ, ꯌꯥꯝꯕꯨꯡ ꯂꯩꯌꯦ, ꯂꯥꯏꯖꯒꯤ ꯌꯥꯝꯕꯨꯡ ꯂꯩꯌꯦ꯫ ꯄꯥꯎꯈꯨꯝꯗꯨ ꯇꯥꯕꯗ ꯂꯥꯏꯖ ꯅꯣꯛꯃꯤ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯃꯩꯔꯥꯕꯗ ꯇꯞꯅ ꯀꯣꯜꯂꯛꯏ꯫ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯎꯏꯔꯨꯝ ꯃꯩꯔꯥꯕꯒꯤ ꯃꯊꯥꯗ ꯇꯞꯅ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯁꯨ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯥꯏꯖꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯇꯞꯅ ꯇꯥꯟ ꯊꯥꯗꯨꯅ ꯅꯥꯟꯕꯤ꯫ ꯇꯨꯝꯂꯣ ꯍꯥꯏꯅꯁꯨ ꯁꯨꯝꯕꯤꯔꯤ꯫ ꯂꯩꯔꯥꯡꯂꯛꯇꯒꯤ ꯍꯦꯟꯕꯤ, ꯀꯨꯆꯨꯅ ꯁꯤꯡꯅꯧ ꯂꯥꯛꯁꯤꯡꯕꯨ ꯉꯝꯖꯕꯤ, ꯍꯦꯜꯂꯤ ꯂꯩꯁꯛꯁꯨ ꯂꯩꯔꯥꯡꯂꯛꯇꯒꯤ, ꯃꯒꯨꯟ ꯆꯥꯎꯕꯤ ꯂꯩꯔꯥꯡꯅꯤ ꯅꯇꯤꯛ ꯅꯒꯨꯟꯗ, ꯃꯥꯂꯦꯝ ꯁꯥꯠꯄꯅ ꯅꯥꯆꯣꯡꯃꯩꯅꯁꯨ ꯆꯤꯟꯉꯝꯗꯦꯗꯣ꯫ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯊꯤꯔꯕꯗꯤ ꯑꯣꯏꯔꯝꯂꯦ ꯂꯩꯔꯥꯡ ꯀꯨꯟꯗꯣꯂꯩ, ꯄꯟꯊꯧꯒꯤ ꯁꯨꯃꯥꯡꯗ ꯁꯥꯠꯆꯕꯤ, ꯅꯨꯡꯁꯤ ꯀꯤꯁꯤꯕꯨ ꯑꯣꯏꯔꯤꯕꯤ, ꯃꯒꯨꯟ ꯆꯥꯎꯕꯤ ꯁꯤꯡꯉꯦꯜ, ꯊꯃꯣꯏ ꯂꯩꯔꯥꯡ ꯀꯨꯟꯗꯣꯂꯩ꯫ ꯃꯇꯥꯡꯁꯤꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯀꯔꯞꯁꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤꯁꯤꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯤꯅ ꯂꯥꯛꯄꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯔꯥꯏꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤꯅ ꯋꯥꯔꯤꯁꯤꯗ ꯍꯥꯏꯅꯤꯡꯕ ꯀꯌꯥ ꯍꯥꯏꯍꯧꯗ, ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯗꯣꯛꯈꯤ꯫
इचम चमना सागतखिबा प्लॉट ओइबना मयामना पेंदबा तांका कया यावख्रबसो असोय अरान खुदिंगमा ngakpinaba haijari सोइखिबा लानखिबा पुमनमक वारिनि खनबिदुना थमोय चौथोकपियो फरे मयाम अदुदी मथंगदा अमुकसो नुंगाइबा वारी मा पुरंग लांगचरंगे मयाम पुन्ना ngaibiramu